Manipur University of Culture da guest faculty oina lairiba oja sangi tha 18 gi tolo pithoktabagi mayokta Kanchipur da leiba MUC gi extension building gi campus da wakami form chathakre Akan banolai nusina Churachandpur Medical College ki building gi saruk khara humdokhibadagi building sabada quality control tawkhidabra habagi wahang thorakle Ambukurum jari newtv gi nungthil gi paw mideng tabiri basingbu monikasna samna taram nokjari hojik pausan onu pijari Manipur University of Culture da guest faculty oina leriba oja sangi tha 18 gi tolo pibidre haiduna ngasi Kanchipur da leiba MUC extension building gi campus da wakami form chathakre wakami form aduda sarya khiba Manipur University of Culture gi guest faculty association gi president oiriba amasung sankirtan department ki guest faculty B Gopiraman Sarma na hai Art and Culture na lamdam asiki mingchat kya purakliba amadi malemda lamdam asibu saktakliba nat amadi chatnabibu mamal leitana khanbagum Manipur University of Culture gi authority na guest faculty singi matam sangna tolo piraktabada pendaba fawi haike University asiki administration department na mathau ningthina pangthokpa ngamdrabadi moral ground da form thadokpana fai guest faculty ki association na taliba dabi asi pithoktriba fawba university as the larik takpa gi thabak lepkhigani hainasu mahakna makhatana fongdokhi Taragani toy humdoi gi apunba semhan phangba yaugre hojik yamnasu chhatra hengal aba ngasi gi university asaisida ngasi tha taraga mapan chupna guest faculty gaktana puba amade guest gaktana puba department mayam ama yauriba mayam se asigi remuneration karim bhawa piba ngamdo se administration tawba ngamdaba mina thabak tawbani haina aikoi min tawje administration tawba ngamdrabodi pham thadok pibana henna Matik Chaba Amadi Miam na Bihar Togadava Adu Oena Kale. I go in a sea, Yamdrabada. I go in a PB and a Tanjariba, Sembam Kara, I go Pangdaba, Pashasing as a PB Rivabao, the Manipur University of Culture, classing Pungle Lepnatum, Masi, Pura, Kano, and Lagani, have a say. CC4 Medical College Manipur da nongna sangga khiba Churachandpur Medical College ki saruk khara haukiba ningthokaba numit ki numitang wairamda sikhiba akanba nonglai nungsina humdokhrei Home Minister Amit Sahana Manipur da laktuna amadi Manipur gi Chief Minister N Biren Singalonina sangga khiba tha ahum khakta ngariba Churachandpur Medical College ki hojik oiriba phibam asina college asi sabada quality maintain tawdabra haibagi achoba wahang ama lakli ningsing bayai medical college asi chingilamda lupa crore nifutaruk lom changna sakhiba ahanba medical college ni nonglai nusit aduna district asida building kaya amang ata thokhan ki loinana medical college asigi oinadi mangtak khiba potlam singi value kaya oigadagi haiba khangbangam ji hairi Thaudok aduna building asi sabada sizina khiba material gi quality amadi safety gi matangda nungnangba pokhale Mari Lainaba official singna amang ata thokliba sigi chapchaba maram amasung asoiba singi matangna thigatlagani haire college asda thokliba thodok asna maram mafam aduda leiriba miyam singda ninghanna ba pokhale adum oinamak Mari Lainaba authority singna thokliba amang ata sing adu athubu matamda semjilagani haire Manipur da tongan ba thodokta drug putok kushin tawba mioi singdagi sel loduna drug puhan khibagi damak police officer yauna personnel khara thabaktagi suspend tawkhrei police tagi fangba report amagi matung ina hawkhiba April 18 da Assam gi hengbung checkpost tagi brown sugar stop case humfutara mapan galonina mioi hum fakhraba matung police na makhata na thijen humjin bada Manipur dagi Senapati district ki police officer ama yauna personnel khara na drug puba sing gamana duna sel lawraga drug puhalambagi Damak Sub Inspector ama yauna constable ani suspend tawkhibaga loinana BDF personnel amasu terminate tawkhre hairi Thaudok asi BJP lengana war on drugs 2.0 gi campaign yamna kanna changsilakli ngai tanjada thokhibani panbaya badi law and order ngakna ba thamliba police personnel singna drug puba singa manaraga drug pu halambagi amadi police personnel singna drug purambagi thaudok asi masina ahan banate drug thingliba amadi puri basi kanano haibagi wahang asina miyamda chamamna handuna leire Atopa thaudok amada Kangpopi District Police na mioi mari hawkhiba April 3 brown sugar kg amaga gram 19 purambaga mari leinana fare hairi farba mioi sing adudi Imphal East District ki huikap mayai lekadigi asaibam thoibi debi jahi kuntra nipan amadi Thobal District ki Thobal Mojing wangmatabadagi MD Abdul Matlib jai hum nimpu Imphal West ki Narendra Mahawar jahi kuntra mapan amadi Thobal District tagi MD Abdul Nasir ni hari
Police ki matung ina winger ama registration number MN06LA3936 check tobada makhoi ani asi yamna chingnaninga oiba mawongda leirambadagi kauthokuna wahong pahong chathabada gari da brown sugar yawi haibasi khangbangam khibani makatana wahong pahong chathabada paisa transfer toba amadi drug yonbada chena bani haiba Narendra Mahawar amasung MD Abdul Nasir busu police na phagat khre MD Abdul Nasir de ginisa putok pushin tobada sizinaba Fortuner car amasu phagat pangam le hari Farba miyoy sing adu potlam singalun na Kangpokpi police station da sinya khre hari Matam sangna Royal Riders Manipur galoina duna RRM ki thabak thorong kaya da paumi ama oina saruk yabiramba tera sapam leirakti leisang thep mungyam bacheng leina masagi anaba amana maram oiduna manung matam chadana lekhidabada Royal Riders Manipur gi members amadi sympathizers singna awaba phongdorakle ma ki thawaina mapugi nakta ingna chikna leiba oirasanu amadi imung manungi awaba su RRM na saruk yari hairi Kanglai People Against Narcotics and Psychotropic Substances Thobal District Council Lilong na sinduna ngarang tural ahanbi buya salam da leiba Kanglai Panas Thobal District Office da iftar gi thoram ama pangthokre Lilong Kanglai Panagi President Fundray Mayum Salawudina Jara Henba si leita laira singda pijar pithak toba Aikoina Jara Henbagi wari ba sigumna makhoi suwaram gani haibagi thajabaga loinina laira ina khunba punna jamina ba adubo iftar kawi haike Islam Dharma gi oina roja taw daba haibasi kaidonungda mai pakpa ngamloi amadi achumba purakpa sungamloi hairaduna nisa sizinari ba miyoi singdi roja helamgani haibagi thajoba leite nisa chaba khudingmak Islam Dharma na yade nisa chaba mina roja tawba leiramloi maram asna lamdam astagi nisa maru fangna muthanabagi pandamda CSO amadi miyamga khusam naduna ngarang iftar gi thoram asi pangthokpani haike Allah masama ngai khoi gi inam prize asi pigani haibiri ado shigi Sadaba Taktabagi Awaba Kangin Raga, like the layer of a single wakal Purukna Nabagi, a Sigumba Rosa, fasting to by say Koda, Yam Natangai Fadava, Amoina Mapuna, Koda, Sinabirambe, Machina Maram Waraga, Nisa Dasu, Machina Jam the Chauva, Nisa Habesina, fasting the Yam the Chauva, Kaiba P, Karipi, Nisa Sariba, Misakado, Mahaki Polado, Panganabagi, Damata, Guli, Maruama, Mahi, Lumakun Mama, Natraga. एक पापा सिंगना बगी नत्रगा फिक्स तौना बगी दमकता सीरीज दरकार होय को मतम दम हक रोजा फेल होय Thauram aduda Kanglai Panas Mayai Loisanggi General Secretary Oriba Fundramayung Wahazudina Hai Hauzik Lamdam Asta Mayai ka batinjangna akanba safu ama pirakliba asidagi kanjana amana amagi asoiba thiduna leibagi mahuta aikhoi ima amadagi machani khanduna aikhoi puna lepminaduna afaba khunai ama stemduna mayai ka batinjak asi marufangna muthatminarasi haike Ramzan tha sigi manungda aikhoi council asina sinduna targi thoromama angthokba masita sengnama masita yawbulak piriba amasong aikhoi ga punna aikhoi gi president member oina phapam lakna lemsin minnariba tongan tongan ba lupi thong Toburoising Punamakpu, Tagat Pongdok Sari, Lonana, Asiki Kudong Sabama, Katang Lauzaraga, I decide Tagi, Tamdaning Badi, I koi Iram Damase, Meika, Chinjaki, Pakta, Sumsoi Soidana, Lukragani Haidana, Mipaina Dana Lairaba, Tanja Sida, I koi Amana Magi, Soibatina Dana, Dharma Amana, Dharma Hundana, Nang Dana Laibagi Mutta, I koi Imam Matagi Masani Kana, Punna Minaduna, I koi Apakunaya Magidama. Mangmin duna iram dam masidagi mai ka chinjakku maru phangna muthatna nabagi kongjang ado ikoi punna changsinmin Hun 2023 Thadau Cultural Festival Thoronga Mari Lenana Drug Free Society haba hiramda ngasi Kangpokpi District Headquarter ki Thomas Ground da Robert Nauremna designer oiduna pangthokadoriba fashion show aduda showstopper oina serve yagadoribi Miss Universe 2021 gi mingthol phangkhrabi Harnas Kaur Sandu ngasi Imphal gi Beauty Kendra International Airport ta yorakhrei And I can't wait to get started with the show for Robert Narem, and I am so lucky to be here in Manipur. I'm really excited to learn so much from Manipur and its culture, so I just can't wait. I'll share definitely on my Instagram. I think it's beauty and definitely the people. They're so kind, so warm and welcoming. Just look at all of you right now. Loisilakpada maruba pausing ahuna pijari.
Manipur University of Culture da guest faculty oina leriba oja singi tha tara mapan gi tola pithok tabagi mayokta Kanchipur da leiba MUC gi extension building gi campus da waka mifam jathakhe akan banolai nungsina Churachandpur Medical College ki building gi saru khara kumdok khibdagi building sabada quality control tawkhidabra habigi waham thoraklei Hausuki oinadi New TV na pijaba Manipuri pau matang asalo sinjare mayam bong kana khurumjari